ꯑꯩꯈꯣꯏꯒꯤꯅ ꯈꯥꯃꯦꯔꯣꯛꯇ ꯗ꯭ꯔꯥꯏꯚꯔꯗ ꯍꯦꯗ ꯁꯣꯠ ꯇꯧꯔꯛꯄꯒꯤꯅꯤ ꯍꯦꯗ ꯁꯣꯠ ꯆꯪꯉꯦ ꯐꯖꯅ ꯐꯖꯅ ꯊꯣꯝꯇꯠꯈ꯭ꯔꯦ ꯐꯖꯅ ꯊꯣꯝꯕꯖꯥꯠꯅꯤ ꯁꯤꯁꯨ ꯍꯨꯠꯇꯠꯂꯦꯅꯦ ꯑꯣꯖꯥ ꯃꯈꯥꯗ ꯁꯤꯗ ꯍꯨꯠꯇꯠꯂꯤ ꯌꯦꯡꯉꯣꯅꯦ ꯐꯖꯅ ꯍꯦꯗ ꯁꯣꯠ ꯇꯧꯕꯖꯥꯠꯅꯤ ꯑꯗꯒꯤ ꯁꯤꯗ ꯑꯃ ꯄꯥꯜꯂꯦ ꯑꯗꯨꯗꯒꯤ ꯆꯀꯥꯗ ꯊꯥꯖꯥꯠꯅꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯄꯥꯜꯂꯦ ꯁꯤꯗ ꯄꯥꯜꯂꯒꯅꯦ ꯃꯈꯣꯡ ꯄꯥꯜꯂꯤꯗꯣ ꯁꯤ ꯄꯥꯜꯂꯦ ꯍꯣꯏ ꯃꯅꯨꯡ ꯊꯣꯡꯕ ꯄꯥꯜꯂꯤꯕ ꯍꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯤ ꯄꯥꯜꯂꯒꯅꯤ ꯃꯈꯣꯡꯗ ꯄꯥꯜꯂꯦ ꯁꯤꯗ ꯂꯤꯊꯣꯛ ꯀꯥꯞꯁꯥꯜꯂꯣ ꯃꯣꯏ ꯅꯣꯡꯃꯩ ꯃꯅꯨꯡꯗꯩ ꯂꯣꯟꯖꯥꯠꯅꯤ ꯁꯤ ꯂꯣꯛꯁꯦ ꯔꯛꯁꯛ ꯉꯔꯥꯡ ꯍꯦꯗ ꯁꯣꯠ ꯇꯧꯕ ꯒꯥꯔꯤꯗꯣ ꯁꯣꯝꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯁꯤ ꯈꯛꯇꯅꯤ ꯍꯦꯗ ꯁꯣꯠ ꯇꯧꯕ ꯗ꯭ꯔꯥꯏꯚꯔ ꯖꯒꯥ ꯊꯥꯔꯛꯄꯖꯥꯠꯅꯤ ꯐꯖꯅ ꯍꯦꯗ ꯁꯣꯠ ꯇꯧꯏ ꯈꯥꯃꯦꯔꯣꯛꯀꯤꯗꯣ ꯃꯣꯏ ꯃꯤꯡꯖꯦꯟꯁꯦ ꯀꯟꯕꯖꯥꯠꯅꯤꯀꯣ ꯀꯜꯂꯦ ꯑꯗꯩ ꯀꯝꯐꯣꯔꯒꯗꯣ ꯄꯨꯁꯜꯂꯣꯅꯦ ꯊꯥꯁꯨ ꯊꯥꯏꯌꯦ ꯊꯥꯔꯤꯁꯦ ꯃꯤꯡꯖꯦꯟꯗꯤ ꯐꯖꯅ ꯊꯥꯏꯕꯁꯦ ꯒꯟ ꯄ꯭ꯔꯨꯞꯀꯤ ꯃꯤꯡꯖꯦꯜ ꯍꯥꯏꯁꯦ ꯂꯌꯥꯔ ꯃꯅꯨꯡꯗ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯐꯥꯎꯗ ꯀꯥꯏꯗ꯭ꯔꯤꯅꯤ ꯂꯌꯥꯔ 3-4 ꯃꯥꯜꯂꯦ ꯍꯥꯏꯕꯁꯦ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯐꯥꯎꯔꯔꯣꯏꯅ ꯈꯟꯅ ꯁꯤ ꯁꯥꯔꯛꯑꯕꯅꯤ ꯆꯠꯂꯤꯖꯗ꯭ꯔꯣ ꯃꯤꯡꯖꯦꯟꯅꯤ ꯀꯩꯅꯣ ꯍꯤꯠꯇꯣ ꯂꯌꯥꯔ ꯑꯃꯈꯛꯇꯅꯦ ꯆꯪꯉꯤꯁꯦ ꯂꯌꯥꯔ 2 ꯂꯩꯔꯤ ꯐꯅ ꯁꯥꯟꯅ ꯀꯨꯝꯊꯈ꯭ꯔꯦ ꯐꯤꯛꯁ ꯂꯥꯎ ꯁꯤꯁꯨ ꯊꯥꯈ꯭ꯔ ꯄꯣꯠꯅꯤ